Kalak yengthiba mayamna koishillaga leiriba mafam amadagi nungsiba ama saphonglakpa araiba natte. Lainada misau oiba mi khak natana rishida yengthibasu leiri. Rishina nisa thadokpa horakle tabada mihun yamna chonglibase yuhenbaga yaisnagani. Lamgi sa olaba mama ibema hiyainugi manakta laklaga paw adu tammi. Ima aini yam chingyarise babana amu magi mingda leiriba hotel se machanupasina gyan lakladi pikidrasini. Hiyainuna aidi nahana nama pansinse haiba natro. Yuhenbana khongtekpa soinaiba mana adum hek torokpada madi hingridana. Macha tombagi akanba wahaiduda mama su machesu chapmana na khonkal laurei. Yuhenba de hinchaba olabani minungse haiba ama magi thamoida faude. I haigatliba nupaduda sabon su hiyan I hapchille asawbagi mairi wankhathanaba. Soinaiba napadudi kaisu natena ma hatlaga kaidongni adugi saruk nayambadu senawne. Samasna oktabani hainariba misakni. Hawzik ma pungpha phabasu natri. Hoi gyanbadi tarambe yai. Adubu mayamgi mityengdadi mahak hanagi rishini. Mayamna tukutchanaba oktaba misak magi mafamda badanam ama hekta pisinbada chanaroidaba leite. Adu ngamdragana magi nupi leiri. Nungshina loinana haurakliba misak anidugi marakta asawba makhol thoktaba bom ama langsinbadi namanasa nachinanaw ani tanarodana. Hotel aduk saukraba tourist kayagi leifam hek chapham oiriba adugi sumathakta aigi business sigi achauba jaga ama kalliba fancy hotel dubu napabungna nayamba angawbaduda laina sinakrabadi subondi pumnama mangjare. Ikai khangdaba lonaba mapadugi wado macha anidudi huidona mapuna hairabani haidana lauri. He pokliba tinariba asonma mapaduda yeknabagumna. Aduga sel khara watana thadaba thoningba gari thonba chaningba khuding pizaba lahaningba mafamda lehanba India manung khak natana country khudingi poduna selgi lang thakliba nupadugi wadi lomna lauri ahumma. Sengna hairabada subondi achauba hotel ado mihobani. Magi karbar tawfam oiriba mafamdo mayamna pami. Yut kaya mang takhanpamni mafam adudi. Mapal thongdadi yamna luxury oiba, discipline leiba hygienic oiba mafam ama oina urabaso. Manungdadi mi lalonbagi thabak sathari. Lanzadrabi nupi kaya phawba namnamdana pusilagli. Nam hadaba selda mit thakpa ngaki apamba nungaibada mihoba kayaso langba aduda masana pamna changakpasu kayani. Adugumba manungi aronbadudi kananasu uba nate sel tanbada sadong yoliba mapamni. Waridu marak thatna yaisna famlambadagi hagolei. Now nangi sek upto ngasi satkadaba natra. Hoi je sasi Christina gi manakta sune ngahak janglusi. Fattabagi lausinba yaba sillabato driver ama tawraga yasna yuhenbaga gari thaudolaga mafamdudagi thoragle. Phana sagna chatlabatong lambida gari do khamlaga yuhenbana karino ama laurakke haina dukana mangi mapada changkhringeida talaktuda ikhang khangauda yasna magi khaina duna leikraba mapurebada ikhang khangauda uri ngasidi. Sitta nga thaduna wakhal khalambado phuk hawalaga makhoi gari khamliba adugi maikeida macha apikpado pamduna nokna laklibado ubada yasna yengi mamit kupta. Queen urudraba misak anido ubada nupi magi mathamoido ngasidi karigumba matawre. Chahi fadringe hundoklaga thamlamba macha nupido hauzikti chahi animuk pharabani. Yamna sa chawramle nungsidre haina hundoklamduna mayumda maning tamba pambadagi lakhibi yaisna mimangsidagi saktam anido ubada mapi sintharakpa khangaude. Mapuroibana pamlaga nokna chatkibado yenglaga yasna mamon phawbanoi ngasidi pirangdugi marakta machanupi apikpado mathanungda konsininglei hozuktada. Pindaba ihul amadi phawre yasna do ngasidi. Tamo nang nungairibra aibu ningsinglibra ni nang ichasi yamna chawramle marol su thoklamlani ko mama kauba hiramlani. Gari manungda yasna na murumnum soli mapok thoki machada urubada lamketlam haibi oirurabi lamgi sa onuna thunglu mafamda yarektuna leirurabi
mayumda hanjingani khangdabi mama haiba mingthol se pibada matik chadrabi yaisna macha apikpada ubada angaubi ole mana adumna leiringe yuhen basu lakle mache gi oiramliba matawda hangle je kadore yasna mapi dai thokre thamoi kallaga pumnamak thadoklamlaga nungairani khanna lakibani adubung asidi thamoi masu kansinba ngamdra male mahi jele karisu tawde chanaba tawrasi makha tarude yuhen basu irinjana phamkimaga gari du start tawraga chatkre school gi matamni rishi aying bathaknaba ama painaga leinabu ngaire hek sangkibadagi ngaibaduna suti phawba ngairasu rishi wai haide magi phattaba hainabi adu thadoknaba honabada zahazar yam tawrabani gate manaktadi natte mana ngairibado khara chathokli ngaya kitong satra satri mayam thoknaragle leina su thoragle rishi leiriba mafamda tamna lakbani magi dadana leiriba mafam aduwaida college satri nupimcha homari letuna wari sabado leina ne hek tarore rishi da yenglaga makhoi masan ingit supine noksunoi matungda amati na yetta kanala ikaina hannagi yengbanate nupimcha singdo sanari nok-noktana masakse phajadra senior sumale idea sum malik tawbase yam pamjai haiba amana amuk chirol oin hairei sat color sa mangonde yam pakchadra as aidi ngawre haiba ado asinu pa sa sigi primary school sida oza oibi amagi hero ni haibani nungti ilaw lakbani ai nupi do masak khangingo aduni haiba nupi thiba oramdradi ko aidi irang haujalani hekta masa se parap ka tawraga as khangde haiba masak se yingbe am nungai mi o ado mapu pan khre masak phajaba asigi masak phajabi ama leikhre aduni aina amu bitti ise ado nupi do thok wada loishin kidre hapet yenglakpada leina laklaga leirambada ikhat khat ilang lang toramba satri humno amana mama khoi masan ingit pineraga tumin tumi thaidoknaraga chatkre leina nupimcha singdu da haife ringlaga rishi manak changsilai ngasai degi nupimcha singdu na ngangliba sakliba mayamdo taribra tadribra maithokpa leirammi risidi leina lakpadagi ma singnu haude mahak manak puyokselamle sakpham ama tawraga lakpaduda karino khanna leinagi tunglomda hanna yinglei kana lege haina yingbani kadorage leina nungsit ama lakre angang macha singdugi wahai wataduda sawningba pokibada rishida tainarakadori hairei isaw sawna isong macha ama langlaga hayengdagi olive ki green shirt machu se litpa yararoi rishi ingangakli hek tholakpaga isukka sukla leirambaduda amuk sumanga haife lei tharaga leina da yengli aduga tapna hai kaidorage hairaga leina mamit perap yengi dada nang nupi thiraba nupa natro hajik pulang thakpa matamlo rishi leina gi matauda nokfet tawraga mana leiriba aing bathaknaba mahida pirei se sitaksalo swaida thakira natraga mafamda chasira ngangliba wadugi khomdraga magi thokpam nganglakpaduda leina risida pura leisilaga haire dada aina haisa tadroba aingonda yengo nokmi yamna lemi ngasidi rishi se maongne matawne lemsana onkre nokmi adumak haire yengisidi aibu ngasaidagi aigi bemda natana kana yengene saksinariban haiduni nupiduso ngaktuda jealous oire adubu mataw mandana moli nupi mana saukre khanglabada themba haiba nupa manadi laina themkre wahai macha amanaso leina nokmi tawrei adubu sat amurot selimi nokto ai khangde nanakta pimcha mayamna zazat hainaraga leirami sidi dada so tum leishiline rishi nok thorakle aidi tadena aingonda bu karamba pimcha singno jazat nganglise nisa chaba oktubani haiboramni leina sau langai makhut machaduna rishi mathabaktuda kutumna tablap surakkiba khangaude natte kaiso phajai hairini ngawi kainaga nisa chaba nupa sida ngausandradi yadabadawna haujikanse sathiba nupi yam leirabani rishi nokmi mai thongdu hongdri
wa makha tadi madi leinagi yaliba side bag to laukhre aduga mana pai mana lerak pathakna baduna leina da piri laukhre handak tinu pinu so thao leina straw do rishi gi machin ba maya da hana thangsilai dada hana thao nang thao nangini khitang orasu thao ba rishi adoda ko tharujre leina ni ilakli bodo thai haubra handakti leina na amu chinglaga thakre ani do ngahakti mafam da leithui thakna bodo hek loibaga halakle mayumda sumang yobaga leina di kum tharakle rishina phazana leramo dada thabam chaluki kadaida rishi leina da haibangamde ma khangbangambagi limit hele aduba ma uthoktre leiningi leina gi manakta aduba ma yumduda leibagi hainabi oidri kuiruye chango thengna haladine aidi kongnaroidamni hala oi aduga horen dine dada wam so hage leina ta kariwa horen haidongni chango ne hoi haina makok nomlei rishi makha taramda gari do thoraga chatkre chathok haningdrabani leina di warabasu wana lambi adudagi na thairaknaba ma yamna di hotnazabani somdana rishi mafam amada laklaga tuminna famli lamhangni mana famli bado makhanau du sukra khra kangsile magi awaba chaina do khangbani sikhang khangi sizinaroi khankraba posakto ma hanna yengde adu wabado khang mangam laktabada society ki wakhal fawba lakba yai nisa lai chuba makhoide tablets to so chaning mana khro kholabani marak sizinna ki ba syringe to gi mahau sunga sidi amuk hanna tangning lei man adum na leiringe karom dagino malem do foot phawzilak laga rishibu ilei nisa chaning bagi aram khawrang baga adu khanglinge kana changlakhi kana lakhi manak ta haiba amatu hodabani rishi ikut kursilaga mamito fatying lei malem hoimai amata haide rishi ki fari ki collar do tapai aduga khangching chingkhali mathong maram khangda maya krak chiklaga haire nangna thawai amada wabu khakta na masaro oheli basu kaigino nusiba thawai amada awabo hengadaba nangdi natomda sijakhiba yadro natraga na aina hapirora nang hato uro rishi malem kanano haibadi masakhangi adubu no mata punkiba leite wari sana kibasu leite ikang khangauda manakta changsilaklaga torokliba maong da rishi gyan ngawi ma saudi saugalaktre adubu malem na chena magi sat ki collar da paisilaklaba makhutudi mana ngamdana lokthokre aduga masu malem da munna yengi nang kanano leina gi nungsibada angau olaba malem wahangduda nogle nang hoju phawa ai kanano haibam sakhangre rishi do araiba mi natte malem kanano loina khangi adubu mase hangyaw na hanglibani thawai usittaba maong matawduda so rishi di yamna sauningle adubu ma saubadi saugalakte malemna nangi oina namharaga lawkhraba nupi amabo nangna nungaina thambasu ngamdaba aduga nang nasagi apamba nungaibagi sangsada ngawduna leithokli inakta lengdana nungaina momomino khaktana leiteng hallaga thamjagadaba misak aduna nangi nanakta pirang khak singthalaga mapokning nungsian da thamle nangbu karamba nupano rishi marak amadi mana leina da yamna laluba misak ama oibana hairakliba wadu gidi ma lali haiba ma khangi masa manungna chakliba mairi dudi ubida torokliba maongduga rishi wa ngangningde khumde malemna pairiba makhuto lokthokraga nakan amada muk thaidoi tawribadu malemdadi yamna usit thawidabaga pangkhak oikre amuksu samsilaga rishi bukin hekta thindatlui sapu kanna thinjilakpada rishi amuksu tusille handakti tushinbada maki pocket dagi churuk masai amaga lighter amaga nantharakle madu ubada malem amuke hena fingalaktuna rishi mathabaktuda kaksinbiri amu mabuktuda so handakti rishi khangsaw sawgalakle phuk hawalaga malem gi shirt to ta pairore mamit khani yingle ani ma khani yingi rishi diwari masado sorma pi holabani adubu hairi masu magi oibawa aigi punsi lambida atopa misak amatana tingkhang oirak yaroi aigi bemdi aigi pumnamakni masida nangna nathongna tana nathau sabagi right leite ai nang kanano masak khangde khangbusu pamde nangna takpagi mathausu tade malem noglei nangi bem aigi thawai oiribi leinabo nangi bem
ꯃꯣꯟꯗ꯭ꯔꯪꯗꯤ ꯅꯪꯁꯨ ꯐꯖꯅ ꯁꯥꯟꯅꯔꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯂꯩꯅꯥꯒꯤ ꯊꯃꯣꯏꯗ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯅꯤ ꯃꯃꯣꯟ ꯅꯣꯛꯍꯟꯈꯤꯅꯤ ꯑꯩ ꯅꯪꯁꯤꯕ ꯉꯥꯏꯔꯤꯅꯤ ꯃꯥꯂꯦꯝꯒꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯃꯇꯧꯗꯨꯗ ꯔꯤꯁꯤ ꯃꯃꯤꯠꯇꯣ ꯏ ꯍꯦꯟꯅ ꯀꯥꯔꯦ ꯄꯥꯏꯔꯤꯕꯗꯨꯁꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯑꯁꯥꯎꯕꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯈꯝꯕꯟꯕ ꯄꯥꯈꯠꯆꯕ ꯑꯃꯁꯨ ꯄꯣꯛꯂꯦ ꯃꯥꯂꯦꯝꯒ ꯂꯩꯅꯥꯒꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯨ ꯈꯪꯕꯅ ꯔꯤꯁꯤ ꯃꯄꯨꯛꯅꯤꯡꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯛꯏ ꯈꯟꯖꯤꯜꯂꯤ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯅꯥꯅꯁꯨ ꯃꯥꯂꯦꯝ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯂꯦꯝꯗ ꯃꯃꯤꯠꯅꯗꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯥꯏꯕꯕꯨ ꯋꯥꯈꯜꯗꯤ ꯑꯃꯗꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯩꯇꯣꯛꯀꯨꯝꯕ ꯑꯃꯅ ꯃꯅꯒꯟꯗ ꯊꯣꯝꯃꯛꯂꯦ ꯔꯤꯁꯤ ꯁꯥꯐꯨ ꯈꯥꯡꯉꯤ ꯃꯆꯤ ꯂꯦꯡꯗꯦ ꯃꯥꯂꯦꯝ ꯅꯥꯊꯩꯈ꯭ꯔꯦ ꯇꯨꯡꯍꯟꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯉꯤ ꯃꯥꯂꯦꯝꯒꯤ ꯈꯨꯅꯦꯛꯅꯤ ꯍꯥꯏꯕ ꯑꯍꯨꯝꯗꯨꯒ ꯔꯤꯁꯤꯒ ꯂꯦꯝꯕꯥ ꯇꯧꯔꯛꯄꯗꯗꯤ ꯔꯤꯁꯤ ꯃꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯥꯛꯆꯕꯗꯤ ꯉꯝꯗꯦ ꯃꯥꯂꯦꯝꯗꯤ ꯃꯤꯔꯣꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝꯗꯨꯗ ꯃꯥ ꯑꯁꯨꯝ ꯂꯩꯁꯤꯟꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯨꯟꯅꯗꯤ ꯌꯦꯡꯂꯝꯃꯤ ꯔꯤꯁꯤꯗ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯊꯝꯂꯝꯂꯦ ꯃꯥꯅ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯃꯥꯂꯦꯝꯗ ꯔꯤꯁꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯃꯨꯛꯅ ꯌꯦꯡꯂꯤ ꯄꯦꯟꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯨꯝꯗꯨꯒ ꯃꯥ ꯃꯊꯟꯗꯒ ꯄꯥꯅꯕꯗꯤ ꯔꯤꯁꯤ ꯁꯣꯛꯂꯦ ꯈꯔꯗꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯗ꯭ꯔꯕꯁꯨ ꯕꯔꯦꯜ ꯈꯥꯕ ꯃꯤꯗꯥ ꯑꯃꯅꯤ ꯔꯤꯁꯤ ꯃꯥꯅ ꯉꯝꯅꯕ ꯑꯍꯨꯝꯗꯣ ꯄꯥꯅꯔꯤ ꯃꯈꯨꯠꯅ ꯃꯈꯣꯡꯅꯕꯨꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯈꯨꯅꯦꯛꯂꯛꯄ ꯑꯍꯨꯝꯗꯨꯒ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅꯗꯤ ꯃꯌꯨꯝꯗ ꯂꯦꯡꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯂꯩꯅꯥꯗꯅꯤ ꯂꯩꯔꯤꯕ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯂꯩꯅꯥ ꯃꯄꯥꯕꯨꯡꯒꯤ ꯆꯥꯛ ꯁꯦꯝꯂꯤ ꯆꯥꯎꯕꯁꯨ ꯂꯩ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯔꯤꯁꯤꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯉꯟꯅ ꯍꯜꯂꯧ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯂꯩꯅꯥ ꯄꯥꯈꯠꯂꯕꯅꯤ ꯃꯥꯁꯨ ꯊꯕꯛꯇꯣ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯗꯤ ꯔꯤꯁꯤꯗꯅꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯕꯅꯔ ꯏꯀꯥꯟ ꯀꯥꯟꯅꯗ ꯔꯤꯁꯤ ꯍꯜꯂꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯅꯥ ꯍꯟꯅ ꯊꯤꯔꯛꯄꯅꯤ ꯀꯤꯆꯟꯗ ꯍꯥꯟꯅ ꯂꯥꯛꯏ ꯂꯩꯅꯥ ꯎꯕꯗꯒꯤ ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯐꯠ ꯆꯪꯉꯛꯂꯝꯃꯒ ꯊꯣꯛꯈꯤꯕꯗ ꯂꯩꯅꯥꯒ ꯆꯥꯎꯕꯒꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ ꯆꯥꯎꯕꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯌꯦꯡꯉꯨꯁꯣ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯅꯦ ꯀꯀꯥ ꯇꯧꯍꯧꯔꯒꯦ ꯑꯗꯨꯒꯅꯦ ꯆꯥꯛꯁꯨ ꯄꯤꯖꯊꯣꯛꯂꯣ ꯍꯣꯏ ꯀꯀꯥ ꯂꯩꯅꯥ ꯆꯤꯡꯅꯔꯗꯨꯅ ꯃꯇꯨꯡ ꯏꯜꯂꯛꯂꯦ ꯔꯤꯁꯤ ꯐꯃꯨꯡꯗ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯂꯩꯅꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯣ ꯑꯅꯤꯗꯣ ꯁꯦꯀꯦꯟ ꯈꯔ ꯃꯤꯠꯆꯥꯟꯅꯩ ꯂꯩꯅꯥ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯈꯪꯒꯗꯕ ꯂꯩꯔꯕ ꯑꯗꯨꯗ ꯔꯤꯁꯤ ꯃꯃꯥꯏꯗꯣ ꯍꯨꯠ ꯂꯩꯔꯒ ꯈꯥꯡꯉꯤ ꯂꯩꯅꯥ ꯁꯥꯎꯔꯅꯤ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯂꯣꯠꯂꯤꯕꯗꯣ ꯂꯩꯊꯣꯛꯂꯤꯕ ꯃꯃꯥꯏꯗꯣ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗꯨꯒ ꯃꯈꯖꯥꯏꯗꯨꯒ ꯁꯣꯛꯂꯝꯂꯤ ꯏ ꯊꯣꯛꯂꯤ ꯇꯠꯈꯤꯕꯒꯤ ꯃꯆꯤꯟꯕꯥꯜꯗꯣ ꯃꯤꯄꯥꯟꯗꯨꯁꯨ ꯈꯔ ꯇꯠꯂꯤ ꯂꯩꯅꯥ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯂꯦ ꯄꯤꯁꯨꯝ ꯁꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯤꯕꯁꯤꯗꯤ ꯑꯁ ꯂꯣꯏꯅ ꯁꯣꯛꯂꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯣ ꯍꯥꯏꯔꯒ ꯊꯦꯡꯅꯁꯨ ꯍꯜꯂꯛꯑꯒ ꯃꯤ ꯐꯨꯅꯔꯨꯕ꯭ꯔꯣ ꯑꯃꯨꯛ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯐꯤꯡꯒꯠꯀꯅꯨ ꯇꯞꯊꯧ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯁꯤꯜꯂꯤꯕ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯁꯥꯎꯈꯤꯅꯣ ꯄꯤꯁꯨꯝ ꯁꯨꯛꯂꯤ ꯂꯩꯅꯥꯗꯣ ꯁꯤ ꯂꯣꯏꯅ ꯁꯣꯛꯂꯦ ꯀꯗꯥꯏ ꯁꯣꯛꯀꯦꯕ ꯀꯗꯥꯏ ꯁꯣꯛꯀꯦꯃꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯔꯤꯁꯤꯒꯤ ꯃꯈꯨꯠ ꯈꯨꯅꯝꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯈꯔ ꯇꯠꯂꯝꯃꯤ ꯂꯩꯅꯥ ꯔꯤꯁꯤꯗ ꯁꯨꯛꯅ ꯌꯦꯡꯂꯛꯂꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝꯅ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯣꯜ ꯈꯪꯕ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯁꯤꯜꯂ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯗꯗꯥꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅꯤꯅ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯗ ꯁꯣꯛꯄꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯒ ꯗꯗꯥ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯇꯧꯔꯕꯣ ꯋꯥꯍꯪꯗꯨꯗ ꯔꯤꯁꯤ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯐꯠ ꯍꯥꯏꯔꯒ ꯑꯩꯒꯤ ꯕꯦꯝꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯗꯗꯥ ꯇꯧꯔꯣꯏ ꯄ꯭ꯔꯣꯃꯤꯁ ꯉꯁꯤꯁꯨ ꯑꯩ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯗꯦ ꯁꯦꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯇꯦ ꯃꯥꯂꯦꯝꯒ ꯈꯠꯅꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯔꯤꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯃꯍꯥꯎ ꯂꯧꯈꯤꯗꯦ ꯈꯥꯡꯕ ꯉꯝꯂꯛꯃꯟꯗꯕꯒꯤ ꯑꯃꯗꯤ ꯃꯁꯥ ꯅꯤꯛꯄ ꯍꯧꯔꯛꯄꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯨꯒ ꯂꯥꯏꯇꯔ ꯑꯃꯒꯗꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯥ ꯊꯛꯈꯤꯗꯦ ꯋꯥꯔꯕꯁꯨ ꯈꯥꯡꯗꯒꯤ ꯈꯟꯅ ꯃꯥ ꯂꯩꯅꯥꯅ ꯌꯥꯗꯕ ꯊꯕꯛꯇꯨꯃꯗꯤ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯂꯦꯝꯅ ꯈꯪꯍꯧꯗ ꯀꯤꯟ ꯊꯤꯜꯂꯛꯄꯗ ꯇꯥꯔꯛꯈꯤꯕꯅꯤ ꯄꯣꯠꯁꯛꯇꯨꯅ ꯃꯥꯕꯨꯁꯨ ꯂꯥꯟꯅ ꯎꯍꯟꯈ꯭ꯔꯦ
ꯑꯗꯨꯕꯨ ꯔꯤꯁꯤ ꯅꯤꯁꯥꯗꯣ ꯁꯤꯖꯤꯟꯅꯗꯦ ꯉꯁꯤꯁꯨ꯫ ꯂꯩꯅꯥ ꯃꯃꯥꯏ ꯑꯃꯨꯛ ꯄꯥꯏꯔꯒ ꯌꯦꯡꯂꯤ꯫ ꯍꯤꯗꯥꯛ ꯍꯥꯞꯁꯤꯁꯦ, ꯂꯣꯏꯅ ꯁꯣꯛꯂꯦꯕ꯫ ꯑꯁꯣꯛꯄ ꯑꯃ ꯐꯔꯛꯄꯗꯅꯦ ꯑꯃꯃꯨꯛ ꯍꯦꯟꯅ ꯍꯦꯛꯇ ꯁꯣꯛꯆꯤꯜꯂꯤ꯫ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯁꯣꯛꯂꯤ ꯃꯌꯥꯝꯁꯦ? ꯑꯇꯩꯗꯤ ꯁꯣꯛꯇꯕ꯭ꯔꯣ? ꯔꯤꯁꯤ ꯋꯥ ꯉꯥꯡꯗꯦ, ꯂꯤꯠꯂꯤꯕ ꯁꯔꯠꯇꯨ ꯂꯧꯊꯣꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯂꯩꯅꯥ ꯃꯅꯤꯡ ꯍꯜꯂꯤ ꯐꯝꯂꯝꯕꯗꯣ ꯏꯀꯥꯏꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯇꯧꯗꯣ ꯈꯪꯂꯗꯅ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯄꯗ ꯏꯁꯧ ꯂꯥꯡꯂꯝꯕ ꯅꯨꯄꯤꯗꯣ ꯏꯀꯥꯏ ꯊꯤꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯔꯤꯁꯤ ꯃꯇꯨꯡ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯉꯁꯥꯏ ꯆꯩꯅ ꯊꯣꯝꯈꯤꯕ ꯃꯐꯝꯗꯣ ꯌꯦꯡꯍꯜꯂꯛꯏ꯫ ꯇꯨ ꯁꯤꯗꯁꯨ ꯁꯣꯛꯄꯅꯤ, ꯁꯤꯗꯤ ꯌꯥꯝ ꯅꯥꯏ꯫ ꯆꯩꯐꯝ ꯁꯥꯡꯅ ꯇꯥꯔꯤꯕꯗꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯞꯅ ꯅꯥꯟꯕꯤꯔꯛꯏ, ꯃꯆꯤꯟꯗꯨꯁꯨ ꯄꯥꯈꯠꯅ ꯁꯣꯜꯂꯤ꯫ ꯁꯤꯗꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯤꯒꯥꯏꯌꯦꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯔꯤꯁꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯏꯔꯦꯝꯖꯅ ꯐꯝꯃꯤ꯫ ꯂꯩꯅꯥ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯔꯤꯁꯤꯒꯤ ꯀ꯭ꯂꯣꯖꯦꯠꯇꯣ ꯍꯥꯡꯉꯤ꯫ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯔꯤꯁꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯦ꯫ ꯏꯀꯥꯏ ꯈꯥꯡꯉꯤ ꯅꯨꯄꯤꯗꯣ, ꯃꯤꯍꯨꯟꯁꯨ ꯆꯣꯡꯂꯤ, ꯑꯗꯨꯕꯨ ꯃꯥ ꯃꯆꯤ ꯂꯦꯡꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯩꯅꯥꯒꯤ ꯃꯔꯦꯡ ꯁꯨꯝꯗ ꯃꯥꯒꯤ ꯈꯗꯥꯡ ꯑꯗꯨꯅ ꯊꯝꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯁꯥ ꯑꯦꯗꯤꯛ ꯑꯣꯏꯕꯗꯒꯤꯗꯤ ꯑꯩꯒꯤ ꯕꯦꯝꯗ ꯑꯦꯗꯤꯛ ꯑꯣꯏꯕꯅ ꯃꯌꯥꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩ ꯑꯦꯗꯤꯛ ꯑꯣꯏꯐꯝ ꯍꯣꯡꯕ ꯀꯨꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯈꯖꯤꯡ ꯅꯣꯛꯏ꯫ ꯔꯤꯁꯤꯡ ꯍꯥꯞꯇꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ, ꯕꯦꯝ, ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ?